Manipuri Sahitya Parishad Thoubal District Masha Wangjing na Sillaga Ngasi Manipuri Lolgi NUMIT Lising ani kuntaruk amasung district ki thakta MAHEIROI singi SEIRENG CHANGDAMNABA ki THOURAM ama SLOPELAND Public School KHONGJOM da PANG-THOK THOURAM adu Manipuri Sahitya Parishad Thoubal District na chahi kunmanga surakpa lup fudongba chahi ga mari leinana chahi ama chupna PANG-THOK koridor ga mari leinaba tongan ba THOURAM singi sarukam oina PANG-THOK ngasi gi chinglem laba THOURAM aduda SLOPELAND Group of Institution ki Principal Dr. Nahakpam Babulin Mitei na athoiba mithung Manipuri Sahitya Parishad Thoubal District Masha gi President Dr. Yumna Mahendra Kumar na Mipamapu amasung District Child Welfare Committee Thoubal gi Chairman Langpok Lakpam Roman Kumar na ikai khumnaraba mithung sing oina sarukya ki THOURAM adu gi manung channa koridor gi matangda nainabagi THOURAM amasu hapchinduna hena masak tokpa THOURAM amasu oiki nainaba adu da Waikom Mani Girls College ki Associate Professor Sengoi sana sam amasung CCEF Wangjing gi Principal Sanjip Nongthombamna akhang ahising oina koridor gi maramda marik chumna wangangki ngalingai matamdagi hauraga haujik fawbada Sentharakliba koridor gi itel tongan ba koridor singi khudi Manipuri koridor gi haujik oiriba phibam koridor ga khunai ga leinaba mari asina tingba hiram kayada maru oiba wafam sing akhang ahising na thamnaki masigi mathakta Manipuri lol amadi mayekna malem gi lol amadi mayeki mafam da phangliba fida gi matang da su sugaina thamnaki THOURAM maduki nungi oiba wafam sing thamladuna Manipuri Sahitya Parishad Thoubal District Masha Wangjing gi Secretary Ajit Ningthauja pathau mangang na haikibada MAHEIROI singna imaron Shibagi Wakalonda koridor da kut tharaknabagi damak SEIRENG thiba changdamnabagi THOURAM asi pangthokpani Manipuri Sahitya Parishad Thoubal District Masha Wangjing lup phudongba chahi gi manung chana pangthokpagadaba koridor ga mari leinaba tongan ba THOURAM singi matangdasu mahakna sugaina thamki kanglup ahum thokna khaidoklaga pangthokiba ngasigi MAHEIROI singi SEIRENG thiba changdamnaba duda makok matang takraba singda manamathum yentoki THOURAM adugi ani suba sarukta saknairaba wakama nahakpam birena Saidin mapu oiraga SEIRENG saidinaba amasung pangthoki maduda wakama taramangaromna masa-masan izaba SEIRENG sing pathoki panbagyabadi Manipur Sahitya Parishad Thoubal District ki Masha Wangjing gi lup phudongba chahi gi manung channa haukiba tha singda tongan ba koridor gi THOURAM sing pangthokraba matung atai pangthokadaba THOURAM sing gi manungda irabot ningsing THOURAM lamtu sengba lairik phongba Jati gi naha singi numit malem gi lol gi numit malem gi aiba singi numit naha aiba singi numit amasung Dr. Ambedkar mapok numit sing ningsing THOURAM na chingba kaya yauri